Manipuri lol chawkhatnaba school college amadi university gi thak fawba subject amadi reference text pumba Manipuri lol da phanghangadabani haina mahiroi singna khongjang sangsinkhre amasung World Disabled Day lisingani kunmanga gi thoram Manipur su mafam khara da pangthok nakhre kurumjari ISTV News meeting tabir bisingbu Manipuri pau da taram uksari hauji pau sandong na pizari Manipuri lol chawkhat naba school college amadi university gi thak fawba subject amadi reference text pumba Manipuri lol da phangan gadabani tungi mirol gadamakta constitution gi nipan suba schedule da chalaba lol asi namsin nanaba muthat naba hona biganu haina ngasi porumpat laiba Sacred Heart Higher Secondary School gi mahiro singna tongan ba play card sing paiduna lambi da thoroklaga khongjang sangsin khre khongjang duda Manipuri lol namsin duna thamba yaroi mahiroi sang sing hingat halu nipan sibu schedule da chalaba Manipuri lol asi muthat naba hona biganu school college amadi university gi thakta leiriba textbook amadi reference book sing Manipuri lol da phangan gadabani haiba kholau kaya su lauki Manipuri Students Federation MSF ki joint secretary Waris Akramna Manipuri lol da mahitam hangadabani haiba MSF na sangsilakliba khongjang gi saruk ama oina ngasi Sacred Heart Higher Secondary School gi mahiroi singna khongjang si sangshin bani Manipur gi governor su mege tang tara nithoi da memorandum of pisin khre haiki karigumba laingak na MSF na taliba demand si fangdrabadi makata ba khongjang sing sangshin khigani haina mahak na phongdoki Hokiba 2025 ki May tang tara gani thoi da honorable governor ekebala da khoi memorandum pisin musul laikre tubo ngasi fawle thobok non thok laitri karigumba athubo matam da khoi gi mari lainaba authority singna thobok non thok tab taragadi Manipuri Student Federation MSF amadi masiga khalon manana chaminariba khoi lup sing amadi Manipur miyam ga loina khoi akan khongjang changsin jagani khoi MSF na changsin jariba khongjang asibo Manipur miyam na support tobiyo loina Manipuri law asibo kanmada khoi puna amatona thotang lomina si haina Manipuri Student Federation MSF ki maikei degi non singgari Fostering disabilities inclusive societies for advancing social progress haiba thimda International Day of Persons with Disabilities ki thoram kunung mamangda leiba city convention da pangthokre Department of Social Welfare Government of Manipur na sinduna pangthokiba thoram duda Chief Secretary Dr. Punit Kumar Goyal Social Welfare gi Secretary Robert Kathrimayum State Commissioner for Person with Disabilities Waikom Birhari Social Welfare gi Director Anna Arambam amadi lamdam sida leiriba person with disabilities singshu saruk yaki toramadu takel da leiba government ideal blind school gi mahiru singna sayo ishai saktuna hogdokhiba galonana meritorious sports person singda ikai khumna basu utki lonana tricycle singshu yenthoki Chief Secretary Dr. Punit Kumar Goyal na person with disabilities singna tobang amba kaya ama leiri ngasi lamdam sigi person with disabilities singna sana khonabagi lam amasung atai hiram singda mingsat kaya ama purakpangamli Person with disability gi angang sing asina makoi gi ozana takpi tambiri ba jagoi sei kaya atopa normal oiba mioi singna saba jagoi amugumna saba ngamba si thagat pa phongdoki Person with disability sing asi aikoina pungning thogat piba mathau tai aikoi gi state asibu chawkhat lamjel galonana mangda sangsinana ba honabada lamdam sigi person with disability singisu asoba thodang lei haiki These are the wonderful players, despite their physical unability to study Next, we will have Mr. M.D. Salman Khan. He was motorized tricycle and auxiliary crutch.
we have if one or two organs we are deficient, that should not discourage us for achieving higher goals in life. With these words, only I would say that every year we celebrate in Goa International Year of Disabled, and that gives a very good exposure to our friends, our PWDs. So my request is to the department that we should participate every year. It is held somewhere in the month of October. So Manipur should participate in that event. We should show our state, our talent of our persons with special abilities. World Disabled Day lisingani kunmangagi thoram Manipur ge topa mafam singdasu pangthoki JDO Zone 1 DPO Samagra Shiksha Imphal West na sinduna International Day of Persons with Disabilities ki thoram ngasi SCERT Lamphel Pat ki multi-purpose hall the pangthokre. Fostering disability inclusive societies for advancing social progress haiva team gi makhada capacity building program gi sarugam oina pangthokpa thoram duda Yunam Hemsandra Zonal Education Officer JDO Zone 1 Samagra Shiksha Mini Sinam Deputy Inspector of Schools JDO Zone 1 Kumuksham Anil Kumar Deputy Inspector of Schools JDO Zone 1 Lamabam Sangita Principal Praja Higher Secondary School Sarukyaki Tormaduda differently able wereba ngang sing tongan ba school sing oza sing loinana mama mapa sing shu Sarukyaki Yumnam Hemsandra Zonal Education Officer JDO Zone 1 na differently able wereba ngang singbu matam punamakta saugat pigadabani loinana hanthaba mityeng yengbiroidabani haiki makoibu normal oiba angang singa mananaba honabada oza singna angamba thakta honagadabani intervention of inclusive education for disabled IED Imphal West ki makhada pangthokiba thorumdugi saruk ama oina state level inclusive sports meta medal fanglaklaba mahiroi manga dasu asamba khudol piduna pukning thogat khibaga loinana cultural programs singsu thoramaduda utkhi International Day of Persons with Disability ki thoram chinga makhad leiba All Manipur Disabled and Handicapped Persons Development Agency ki Secretary Khetri Padma gi yum da pangthokre thoram du the classic group of hotel ki General Manager Salam Sasidananda All Manipur Students Guardian Organization ki Secretary S Sumati amadi Manipur College ki Physics Department ki Dr Santijit Oinam Sarukya ki Lisungani taratagi tha khudingi leptana piduna lakpa pension gi senfam su mioi sama tarada yenthoki thorumduga mari lenena Santajit oinamna disabled singna hanthana masana masabu khanjaroidabani disabled oiba mioi kaya disabled oidaba singna tobungamdaba thabak sing tawri maramaduna disabled singna pukning wakhal sonthaningai oide haiki Disabled singna karigumba kininga amta leite akhoi without fear akhoi na ibam ta yaudana akhoi na sangjilagadi akhoi gi limitation lairo de ai disabled oiramina ai disidagi na tawba yadi haiba adugumba thabak amata adugumba dura tungda thammamaga akhoi na tawba yaba thabak खुदिमक सक्सेस ओइनी हाइना खलगा चंगजलगा किबम त याउदना चंगजलगा खुदिमक सी माइ पाकप लबिदा अखोइ खुदिमक ओइबं ngangani हाइबा सि जुमाना फजना थंबिरम वाफम सी अदुना सुमाइना डिसेबल सिंगना तौरपा अदुना मतुंग दाबा थबक तसु अखोइना करिनो गवर्नमेंट की करि नतरगसु अखोइ पर्सनल दिगी मदगी करिगुम ngambo रगसु मतंग जाना दुम हाइबिरागा ai मतंग जाना दुम मयांगी दुम सेवा तोबा ओजगे International Day of Person with Disabilities ka mari lenana PWD ki mioi ahum yauna voluntary blood donation camp ama khabai shoi da leiba Babina Blood Center da pangthokre fostering disability inclusive societies for advancing social progress haiva team da State Blood Transfusion Council Manipur SDFC Bank Manipur amasung Babina Blood Center ki meeting makhada Life Savers Manipur SD Foundation Lamdeng Apunbana Harol Lamdeng RDU Nursing College amasung Sports Association for Visually Impaired na pangthokiba blood donation camp aduda mioi kun henbana EP ki
panba yabadi Kurai Sajor Laikai visually impaired oirabi El Surbalana Yankai Nipan Subu oina EP baduda saruk yaki. Thoram duga mari lenana Savi ki Secretary KS Premjitna EP bagi thoram lisang shitna chahi asigi calendar program oina pangthokpani EP ribagi maramasi Manipur da leiriba E gi award pa sisumen khatpa loinana E kapliba miyoi singi marakta su PWD gi miyoi sing yaurakpana maram oiraga mokoi gi damakta kathokpaga loinana thoram asi pangthokpani haiki. Tuan-tuan ba organization single loinana ngasi ekoina lisang china ekoi chai ki calendar oina ekoi pangthok khirpa ekoi International Day of Persons with Disability gi ekoi blood donation camp koi chai goding pangthok chari modugi saru oma oina handak chahi 2025 ki oina mafam chita babna blood center sida ekoi pangthok chabani hariba ekoina pangthok chabugi maram se Manipur da lairiba E gi award pa sisu menkhatpa aduga ngasidi ekoi gi tuan-tuan ba igi kapaga punsi hingliba miyoi singchu ngasidi khoi PWD possibly disability gi category des chalak pagalona na makhoi gi damuk tu koi dedicate tong boina asum laba blood donation ke masi akon lisang china pangthok chepani adu makhata na su khoi pangthok chegini haiba bandi thamjari. District Administration Kangpokpiga District Social Welfare Office ka kusam naduna International Day of Persons with Disabilities ki thoram Fostering Disability Inclusive Society for Advancing Social Progress haiba team da Deputy Commissioner of his conference hold ngasi pangthokre. Thoram du da Laminlan Simte MCS AC2DC SDO Champai in charge District Social Welfare SDOS CMO ICDS official sing DLO sing PWD ki family members sing Sarugya ki. District Administration na District Social Welfare Office ka kusam naduna blanket amadi no madasang daba yadraba polam sing differently able wereba miyoi tarada kusana ki. Thoramaduga mari lainana Lanmilal Simte MCS in charge District Social Welfare Officer Kangpokpina wafom kaya su fongdo ki. NCC Group Headquarter Imphal gi meeting makhada 14 Manipur Battalion NCC na sinduna NCC Festival 2025 amadi numitari ni sumna satharakpa combined annual training camp loisinbagi thoram Manipur University campus ta pangthokre ngasi pangthokiba festival duda Manipur da liba tongan ba school amadi college singi mahiru sing jagoi isai amadi drama na chingba sing utki thoram duda Manipur University gi VC Professor N Lokendra amadi Army gi makok thongba officer sing su saruk yaki 14 Manipur Battalion NCC gi Officiating Commanding Officer Major Bigya Chandra Rajkumar na pangthokliba festival sida sarugya diba cadet singna magi weba culture amadi religion da leirabasu unity amadi discipline haiba motto da amato oina punsinduna makoida leijaba talent sing uthokpagi khudong chaba piba camp amani haiki. मैं कुछ कहना Masi akoina Manipuri University pangthok jariba festival se koi National Cadet Corps Festival 2025 ni masidai sida akoina NCC battalion lairiba Imphal Manipur sida lairiba mayambu pulap punjalaga angang sing goiba talent cultural moigi unique qualities sing showcase toba platform common platform amda adu uchaba festival amani masina taibadi kaino harba NCC sida akoina NCC motto oiba unity and discipline habase kangluk khudimak firup khudimak angang khudimak pulap platform amada moi gi religion culture sing do united oiraga showcase tawjabadu okoina pangthok jabani. Kairau Makting Sabal Laikai da Kripa Society Imphal East amadi Kairau Makting Youth Club KMYC na Manipur State AIDS Control Society ga khusam naduna integrated health camp mo pangthokre
हाइरिबा कैंप अदुदा नुपा नुपी अंगांगसिंग यावना मियोय चहुम हेनबना सरुक याखी कैंप अदुदा लेमना हिदाक लांथकसिंग सु पीखी इम्फाल ईस्ट की मनुंग चनबा leitan pokpi maning uyok chingda kuki singna lambi samjilak paga mari leinana imaibel singna haukiba November 18 dagi satharak pa wakat mi famadu ngasi shu lepalaitana sathari loinana kuki na leitan pokpi maitai gi lam phauduna lambi samjinba adu lep kadabani haiba pandam phangdriba phauba sangshin khigani haina imaibel singna fongdorakli पाओगी मरक से ब्रेक अमतंग लोमिनसे मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहली पुमनमक सिबु खुदक फहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खुबद नतन नकमही चेलबा अमदि खंगनाउ मरेंग मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप दादा ये मकी गनो अजब थमो सिगी यमसे एक्सटेट पीएमटी ना चेक्सन ना लाक्सिलगा थमखबनिने दादा नंगसे जुहार हाबगा अमत कीदरबो असुमना मयामना मचल बोग ऑप्शन दुगम मसिगी युमसिबु असोयगान कोकदबदगी एक्सटेट पीएमटी ना नाक्सेली एक्सटेट पीएमटी जुहार हाबदि मक्कोकना बसेमबनि जर्मन टेक्नोलॉजी सिनबना कंक्रीट का टोपलतिना मतमदा कपांग अमुक हेना हेंगलले एक्सटेट पीएमटी स्ट्रेंथ इज इन इट वे होंगलकलिबा पुंसिगी लंबी सिदा अरैबा चाबा याबा मखै सासिनदरी अदुने हिदाक लांथक कयाम चादबा यारक्ते चासिलिबा सिंगदुना अदोमगी लिभरदा कयाम सोखली खंगबिब्रा लिभर नबु सोखलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंहलक्ति खुदिंग मक्सिबु ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule ब्रेक तुंगदा मोहन तरम नोक्सरी मखा तारकबा पाउदा TSC headquarter 131st battalion BSF na sinduna free medical camp amadi hidak langthak yanthokpagi thorom civic action program gi makhada village makhan Manipur da pangthokre thorom du da SISK S Nautial commandant 131st battalion BSF SIS Pran Kumar commandant SISQ BSF Koirengai Dr K Ningthon Khomsa MO PAC Mafau Dr S Imo Chana Singh Singh Sarukya ki Village President Council members sing amasung khunja chani kunthra manga henbana camp adu gi khudong chaba sing fangki Cycling for Manipur PS Highway team da ing ta proposal puraduna Delhi gi Kutub Minar dagi Manipur tamna cycle da khongsalakliba transgender social activist Malem Thongam ngasi Guwahati gi Manipur Bhavan da thungkre magna Guwahati gi Ulubari da leiba Manipur Bhavan da thungdringai gi mangoinana Manipuri Basti Athletic Club ki thoburoi sing amasung Manipuri Basti Meira Paibi Women's Association gi masing yamlaba Ima Ibel sing amasung club ki naha singna taram no okhi Manipuri Sahitya Parishad Assam Kamrup District Committee gi senior leader sing nasu taramna okhi Malem Thongam na khongsat asi mai pak pa khongsat ama oinabagi damakta Assam gi tungan tungan ba mafam singda choina takraba ireisa sing nasu pangba yaba mateng sing pangbiu haiki makhata na kangpokpi phauduna chatpagi firep hongba leiroi mayamna mateng pangbiu haiki Security force na tungan tungan ba mafam singdagi lalholup ki miyoi khara fagat le haidi RPF PLA gi kadarma kaksing district ki manung chanba wabagai kairak asobadagi hojikna waikhong kangsam laikai leiba miyoi ama fare haidi mangondagi mobile phone ama su fangle haidi amaramda security force na KCP PWZ gi active kadar ni haiba langthabal kunja makha laikai dagi miyoi ama fare haidi mangondagi su mobile phone ama phagat le haidi amaramda atopa security force ki kangbu amana Koireng na lusingba Sagolban Tera Lokrakpam Laikai dagi miyoi ama su fare haidi mangondagi su mobile phone ama phagat le haidi amaram da masing yamlaba security force na Senapati district ki manung chanba Senapati police station na konba Sorbung Hill range da tharamba Poppy Pambi Singh paksana yanthat kre apun balam ekar mari da Poppy Pambi Singh adu tharambani haidi Kuntra Mari Suba Battalion CRPF na
civic action program gi manung channa 34 battalion CRPF Wangoi police station da tongan ba mafam singda leiba IDP singda masagi senthok leina ba polam kaya yan thokre polam yan thokpagi thoramaduda 34 battalion CRPF ki commandant Farakwad Kharmuzai Mayang Imphal PS ki SDPO Tayanjam Clinton Wangoi amasung Mayang Imphal gi municipality council gi councillor sing amasung CRPF ki atei makok thongba officer sing su saruk yakhi Samuru Government High School Thambalima High School Pm-Istv amasung Prabhavati College Mayang Imphal da hangba relief camp sing da leiba IDP sing da computer set sewing machine amasung yumjau lairembi Bitra Samusang Urokhong Pm-Istv Wangoi amasung Mayang Imphal da leiba self help group kharadasu wooden weaving machine amadi spinning machine sing basing shu yenthoki Lions and Leo Club of Oinam Apun Mera Paibi Loop Public Hall Management Committee Oinam Amasung Medillion Foundation Gapun Kusam Naduna Nomagi Oiba Lemna Ya Amasung Mid Lying Bagi Thoramama Usak Hangdabi Oinam Community Hall the Nasi Pang Thokre Thoram to the Medillion Foundation Gi Maiki Digi Lakpa Specialist Doctor Singna Oinam Kulgi Mid Naba Mioi Chama Subna Ani Amasung Ya Naba Mioi Humputarani Thoida Lemna Lying Bagaloina Mathau Daba Hidak Langthak Singsu Lemna Piki Mid Nungaitaba Mioi Singda Ahongba Mamalda Anok Singsu Fanganki Dr. Chingbaizam Swaran Kumarna Lions Club of Oinamna Oinam Kulgi Miyamgi Awana Kuk Nanaba Tabakaya Paikatpagi Saruk Amoina Nasigi Thoram Si Pangthokpani Loinana Mathang Chahi Lisingani Kuntaruk Haurakpadasu Mafam Asimaktada Mega Health Camp Amasu Pangthoklagani Haiki Mitta nataba kogi dental ki su ya ta ki urak ya ba tholak ya ba kogi section hauda badagi kogi leina tina chati da cancer na singba ma cancer na singma ya ma tholak ya ba sing ki lai badagi inam da lai ba mi sing se amtang ka sugumba free dental camp sima ani se punna simina si haina hajar badagi free medical camp ni sinja bani kogi sai khudingi tha tai thagi manungda tongan ba sugumba bajagi damakta kanaraba Kem Mayama Koi Leptana Chum Chatara Passing Manunda, Asigi Sungluba, Free Camp Sing, Asisu Amani Haidana Aina, Yamba, Hamdari. All India Football Federation Sinduna Senapati de Sathariba Under 18 Elite League 2025-26 ki Ngarang Sanakiba Karbi Anglong Football Club Amadi Football 4 Stains Football Club ki matchta goal amamam sanaduna draw satkre hairi Abjek loisilakpada maru oiba paw amuka hana pizari Manipuri lol saukhatnaba school college amadi university gi thak fawba subject amadi reference text pumba Manipuri lol da phangangadabani haina mahiroi singna khongjang jangsinkhre amasung World Disabled Day lising ani kunmanga gi thoram Manipur da su mafam khara da pangthok nakre Masigal oinana hauju fabagi oinadi ISTV news matang asida tension jari mireng tabiri ba punamakpu amuka hanna kurumjari